ngasi numida waram phongkiba tongan ba manipuri sifong singdigi amasum thokiba thodo wathok singdigi maru oiba I pausing khongasaraga manipur top channel gi maikeri gi myamna thamjigi ahanbada handloom and handicrafts cooperative society singi secretary singna CM Bangaloda Thomjinduna police laktuna taktokre manipur da leiriba tongan ba handloom and handicrafts cooperative society limited singda laingakna pibigani haina thajaba pikhiba singbu thabak oina pangthokpira o haina ngasi lamdam asigi tongan ba handloom and handicrafts cooperative society limited singi secretary singna lusingduna manipur gi minister gi office Bangalo tamna thomjilakre adubu Imphal West ki ASP Dr. S Ibomsa Imphal Police Station ki OC Inspector Ingosa yauna additional ASP kaya laktuna khongjang loi sing aduga wari sanaraga Miam Maraktagi Muom Kangatuna, Sip Minister go Unahanaba Torang Toki. Nasigi Kongjang Aduga Mari Leinana Impal Iski, Kabam Deliba, Kabam Maning Lekai. Weavers Cooperative Society Limited Ki Secretary Kanguzam Tamukobi Nupi Manhai, Sahi Ahumgi Mamangdigi, Sangshilakti Kongjang, ICDP gi process asi lengang athubuda phanglagani haiduna thajaba pibiraga ngasi phawba thabak to onthoktana leiribasi athubuda thabak to onthokpiu haiki ngasi gi khongjang loising aduda aikhoi gi sakhau thadat kanu save our stomachs haina thab plate card sing paiki hainisu pawshina makhatana phongdorakli atopa pawamana Congress lenga ki matamda maira paibi ima singna ahing supa konthongda amadi maira sangda ahing yarik narambadu ngasidi BJP gi lenga klakpadi ki leitre Chief Minister Manipur State Commission for Women's Linkat khibagi taraga manga suba mapokumon thoram singmairong da leiba classic grand day da pangtokre ngasi National Commission for Women's Department of Social Welfare Manipur University amasum Bharat Vikas na puna khusam naduna Manipur State Commission for Women's ki taraga manga suba mapokumon thoramda athoiba mithunglen oikhiba Manipur gi Minister Nongthombam Berena ai Congress lenga ki matamda lamdamasigi maira paibi ima ibel singna samjaraba masa masu singbu security force ki makhutta Takhidanaba amadi mihat mipun kya thoktanaba ihing supa konthongda amadi maira sangna ihing yarek lamadu ngasidi BJP gi lenga klakpadi gi leitre lamdamasigi law and order gi phibam phagale mana makha taraduna nupi da ehenba sakti pi ba haibisi mahak masagi su apamani Bharat Constitution asu election nupi gi sara kunthra gomdoi khaktuna thamnanaba khangale madukhak na thaiba tawroi sohaiki Nakalamaromda Manipur lenga ki khongthang ama oidiba Go to Hills ki ani suba saru Go to Hills 2.0 bu All Tribal Student Union Manipur asum Naga People's Organization NPO amadi CSO sina boycott tawraduna Senapati District ta pung taragani thugi total shutdown ngase ayuktagi Khamkhre haina pawamana phungdorakli atopa pawamana Miyoy ama thari yanduna siramle ngase ayuk Imphal East District ki Porompat Police Station konba Minu thong manak ta hoba yongsak pambi amada miyoy ama thari yanduna siramle hadi asiba haksang adu lambi satpa miyoy singna thengnarakpadagi Porompat Police ta paw piraba matung police laktuna asiba haksang adu lautharaga masak maming khangdoknaba Jenims ki mokta Khamkhre haidi haina pawsina sumakhatarakli Pau simakha sathajarak poina ngasi Manipur gi COVID-19 update mamna thamjagi hauki bapung kun gi mari sida apun moina miyoi lising ahum sumna gi mar fugani thoi COVID test togi hai aduga apun moina miyoi sani ga kunthra ga tarungna COVID-19 positive oiba thingnarakle aduga miyoi ani mana COVID-19 positive oiba laikhidre hai aduga ngasi gi oiba positivity rate se 7.7% laidi haina supali amasung ngasi punna miyoi sani ga kunthra ga taru COVID-19 positive oirakraba miyoi singsi Bisnupuri gi nipan Sandel dagi mari Susampuri gi tara Imphal East dagi kunthra ga manga Imphal West dagi samaga tara ga manga Jiribam dagi ani Kaksing dagi manga Kamjong dagi taru Kangpokpi dagi manga Senapati dagi taret Tengnopal dagi mari Thawbal dagi taru Ukhul dagi kunga mapani aduga hairiba district singsida COVID-19 na positive oiba thengna khitaba district sing hairagadi None Ferzol amasung Tamenglong da COVID-19 na positive oikibagi report phangde adu ngasi miyoi ani COVID-19 na laikhidraba miyoi anima asi hairiba Imphal West district gi ni hainasu pausna pali atopa pawamana bom thamlamba ama phare
ngasi nungthil pung 2:40 taba matamda Pasoi Police Station gi manung sanba makoi langjing da leiba KBS sekona sakhangdaba singna hand grenade ama thamlamle bom thamlamba miyu edu police na fare akupa marol di press na phangba ngamdri haina paw amana su pali state sigi wangbra thokpa to paw khra myamna marak thana hapsage West Bengal flu symptom manba Leinana Angang ahum sire sanirom laikanari yamnamak leibak thiba paw amane West Bengal ki tuan ba district singda flu symptom manba lehu hoba Leinana pikliba Angang yauna sanirom tuan ba hospital singni admit tawduna laikanakre Laina asin haujuk pawbra Angang ahum sire pokpada ngairiba Angang yauna Angang kya ama Laina asina narakpadigi Alpaiguri district hospital da Angang maudraga ni thoi laikanakre Angang ahumna laikidre haidi Masidanatana state asigi Silguri desu Angang samarom Laina asin narakpadigi district hospital laikanakre oirakliba phiba maduda state sarkar na akhanaba medical team sing thaduna yengsinba hawkhibaga loinana Angang sing adudagi sample lauraga test tawba hawkre Housing makidi Laina asi karino haiba sapsana khangma ngamdri haidi henesu pawsina su report tawri atopa report amana Pakistan train ani yauna terrorist taruk fare numit tarani remand pikre leba asigi tuan mafam sinde Delhi UP Maharashtra dagi Delhi police ki akhanab special team na Pakistan train terrorist ani yauna terrorist taruk fare makhoi court na numit taraga marini remand pikre terrorist sing aduna leba asigi city kayada bomb pokhai hanana plan tawrambani haiba khangma ngamkre terrorist sing adu daud Ibrahim gi kangbu oigani haide henesu pawamana makhatana phongdorakli atop pawamana JEE gi parikya gi phal lakthokle leba asigi oina medical tamnabagi damak pangthokhiba joint entrance examination JEE gi parikya gi phal lakthokle puna mahairoi lakh mapan gilising humfuga mari henbana parikya thakibadu da mahairoi nifuga marina sada samagi mak phangki mahairoi taragani pana rank 1 da leki parikya asi Phase mari thokna February dagi hauraga leba asigi tuan ba lon tarago humdoida pangthokhibani haide henesu pawosina makhatana phungdorakli atopa pawamana mo NRF ki overground thabak tawbi nupi ama Assam Rifles na fare Manipur gi Larholup Revolutionary Friend of Manipur NRF ki overground thabak tawba nupi ama Mantripukhi da leba Assam Rifles battalion na IGR South ki miyeng makhar operation sathabada Malum awang laikai digi September tarago humdoida fare haidi sabsaba pawama phangmari Assam Rifles amadi Manipur Police ki combined team amana operation sathaba matamda nupi asi phabane haidi pharaba nupi asi larholup asigi mingda miyamdagi namduna sel khaibagi thabukta senabane haiba khangle pharaba nupi asi Lamphel Police Station khusinakhre amasum makha tawa thijin humjinbagi thabuk sathari hainisu pawsina su phongdorakli Loshilakpoina to papaw mana Manipur University of Culture hinghangi hairabada University asigi asoiba aranba sing thidokpa mathau tai student union Manipur University of Culture bu Central University ama oina onkhalaga University ama oina hekta hingba ngambagi phibam da leiroi University asibu hingat hangi hairabadi haujik leiriba University asigi asoiba aranba thausil sing asi thidokpa amadi sumthokpa mathau tai haina Sri Bal Mukunda Dev Music College Student Union 2020-21 press ta thadorakpa serol aman haidi serol asin hai University asigi department taraga mathoigi MA course ta mahiroi maudraga mari khak leiriba karigino asiguba phibam amada leiriba University asida central government gi asoba funding piduna salairabasu University asigi Saktam honglakadaba leite University ama oina hinghanbada mathau tariba thabak singasi hana sumthokpiyu hain Sri Bal Mukunda Dev Music College Government Dance College amadi Jawaharlal Nehru Manipur Dance Academy gi student union gi maikedigi sufongdorakli pawsilu silakpoina maruiba headlines khra amukana mayamna thamjage Manipur lengana piribi scheme singi kana balauduna izat laina Manipur da hingbagi matam oire BJP lenga asina lairiba makai nupi singi yaifana ba thabak thorang kya makhatana paikhatkani chief minister amasum na police na tuan ba mafam maridigi kani WY tablet heroin number 4 na singba kaya fagal haba pawmu su phongli go to hills 2.0 joint tribal council Tamenglong na sawat khre haba pawmu su phongi Amaramda
यूनियन मिनिस्टर अनी इम्फाल लाकदौरी अमरमदा नंबर 4 ग्राम 573.5 का कोनन मियो एमा पुलिस ना फारे है पाव फोंगली अमरमदना सेप्टेम्बर 13 लाइनिंग थौ पीसाता खुदहैबिगी थौनीबा पांगथोकपियु सिको है पाव फोंगली अदुगा हौजिकुइनदि मैम पाउसी मतंग से लुसिनजरगे अदुगा पाथोकसगिब्र सोइखिबा लानखिबा यावरसि मैम नंगापिगनी मतमतमगी मरुइबा इ पाउसिंग मैम लेपतना अपडेट पिजरके हाइना चैनल असिगी मेकेदिगिसु थमजरी असोयारान यावरसि मैम नंगापिगनी थैंक यू